Kuki sing bunaga ichinaw signa saidang halaga lehalaga matung hojingna lam mapu sage hairappa yaroi haina naga singna phongdokre naga singna makhanda ban tawbadagi leimakhong bazar da kuki sing gari panduna leiraga awaba mayokna re hairi kuki singna kangpokpi sursanpur phauna balambi thingjinbagi khongchang makha tana chathare haukhiba January 8 ki ayukta kangpokpi district ki manungchana konsa khulgi ke lungwirangda liangmai naga maitai manao anina masagi lamda yum sanabagi yumpham thonbagi thabak tawringaida thangnabuda leiba kuki khulgi miyoi kullom laklaga yum saba yaroi mafam aduda leiba yaroi haina matai manao ani adubu phuraga mafam adudagi talakhibaga loinana nupi edusu leibakta namsindana phubada natana mobile phone su munkhibaga mari lenana munbi khibaga loinana yumpham thonbaduda sijinaramba JCB mai thagan haina kihankhiba thodo adugidamak liangmai naga nupi singna ngarang kangpokpi amadi susanpur phaunariba lambi thingbai khongjang sangsenke masing yamlaba naga nupi nupa sing thoraktuna kangpokpi amadi susanpur phaunariba lambi thingbai khongjang sangsenke lambi thingbasina maram oiraga hojik lambi paring aduda kuki sing phauduna chatpa yadabada natana kuki singi gari kayamasu panduna leire haide liangmai naga nupi singna kangpokpi amadi susanpur phaunariba makhan gate yawnang lambi paring dage mafam anida lambi thingbai khongjang sangsele haide Indo Myanmar friendship gate tagi Manipur da sanglaknaba pass humpu semkhre Union Home Minister gi instruction matungina border pass pairaga India amasung Myanmar anigi border dagi kilometer 10 leba anigi marakta changthok changsen yanaba khongthang adugi saruk ama oina border town more da leba Indo Myanmar friendship gate number 1 amasung 2 dagi Manipur da sanglaknaba pass humpu semkhre haide pawsina hai Myanmar marsa singna Indo Myanmar friendship gate number 1 and 2 dagi more da sanglaknabagi damak integrated check post da Assam Rifles amasung more police da biometric photo amasung atai mathau taba che changsing pikhatlaga matung permit semgani pass adu pairaga international border dagi kilometer 10 phawgi manungda leiba mafamsingda chayol ama chathok chasin tawba yagani permit adugi validity loikraba matungda makha tana amuk Manipur da changlake hairabadi hanagu manaba process aduda anobo permit ama semlaba matungda changlakba yagani hairi khongthang asigi saru ama oina Indo Myanmar friendship gate number 1 and 2 gi marakta phawdok phawjin tawba yanamba mafamsing thingjin khre haina su pawasna makha tare